Taribo. Subscribe to Bung Korong Ganiko. Bell icon to Snum Gadabani. I'm Tanambiramo. Mayam, Nasiki topic city, I Hazaroi. High Bigi Mutane. Music to go in a Puturaki. May I go? I could send my name Timbune. Yariko. Yes, buddies! Mayam na kanbiribudo adumagni. Ay mataki episode ki title adu desu thare. Be like your shoe. Somsu somgi khumupta adugum no oyo hairi basa. Kari hairi bino haibel si mayam kumno makhangni si video asibu makhata na midiyeng ta adu milebio. Ahanba magdada Kanglei Mind Gym midiyeng ta beri bu khoi khibe pumno mpo adong gi marup ningthem salam na iko no na Kunjari, amadi taram nokchari. Marup ma'am, akoina nungti numit khudingi tongnari bi khongup asa. Masidagi akoina tamjaningai kaya am lei. Ahanbada akoina khongup asibo chilhange haini khalakpa matam natragana komhange haiduna khalakpa matamada mari asibo chetna kiduna natragana komna kiduna adjust tawe. Masiga chapmanana akoigi punsi dasu situation gi matung inna. Situation gi makhapona. Adjustment haiba ama yamna mak darkar hoy ani subada down to earth oiba haibadi leibak macha tawa gaina hainabdo khumsa phana su tangsano phana su bungsano masa kokthak taki su na dabane matam chupada khungti khongdu kadam so akhoi gi punsi da su akhoi na achievement phanyam phangsano achokma mi ma su isino self phanyam su paisano ning thong bung su isino akhoi gi khongsa Laibak tamatam chupata thengane habsa ekoi kaudaba fai amadi ekoi maduda ego na mang tharga maduda ekoi na pongba magloina na toba do thadokpa amadi matam chupata ekoi sa yamna humble oi thokpa down to earth oi ba sa mathau tai haba sa khungba sina tai ahum subada ekoi na upi ba khungba sa kayamuk yamna yangi kayamuk yamna light oi yam yang dro phat phat kalang yai sine adubu khungup sira Netare mido madugi wetri lume and sanga dong na lumba yamna tamthiba hingsa bi dong na lumba kezi chum lumba chapri lumba mi phau le ri ne moi wetu bo khung yang bo khung asina puri bne so masidagi akoina tamba ya ba amadi akoi gi punshi da lakadori ba compulsory lakadoriba hindrances ma'am to difficulties ma'am to problems ma'am to maduna akhoi gi kokthaktin nan tharpa matam dane akhoi chokthaba yade khumup asa asigumna madubo puba ngambagi pangal do leigada madubo thengnaga bane mari subada akhoi na thabak chalam dai khudingi na khum asiba tai thoi nan thoi uful kan thoi polish thoi tawdrane masigumna akhoi gi brain asisu Police to woman totai, sengdo kuma totai. Masigi the mutane, equina, a pabo kanba, a pabing, a pabo pava. Mayamasa, yamam darkarway. Manga subda, mayam the question mana hange. Kumupsa, masigi veluse, karamkanda fuloy. Mayam kangwibra. Pero in later kanda. Zurao in the later kanda. Karigumba, siga tonga later agade. What is the value of this shoe? Yon seba kumupse, oi katang yon seba. Kanana lebi gani. Lebi di lai redana. Mapanda kumum nam thamsi kanam huraloi. So the value of this shoe becomes full when it is together, when it is in pair. Aduna masidagi tamjaba yaba amadi. Ekoi mioi ba haiba sa, mioi ba zati haiba sa. Social being ni. Ai katang hingberoi. We cannot live alone. We cannot survive alone. Aduna, ekoi ai haibo khalasa thadoksi ai haina haiba mi ado punshi dane mai pa roi dabane. Ekoi oirakanda nobody can break us. Unity is strength. Taruk shubada mayamna khumup hanba ma leiruba matam dane hanba leiruba dangari ba khumup to adubu tongma nungai brane keshu toina nungai tabani da
khazitang uncomfortable feel tawbani ahamba matam kharadi chalu tadringi kaina hainabado kitang na bani khangde or chatpada nuai tabani khangde ahan bapotsa kitang little uncomfortable oibani so masidagi tamjaba yaba ama hairagadine aikoi gi punsidane new job lakani new place lakani new things new mayamam lady new mayamam lakani aikoi punsida masi lakpa matamdane we may feel little uncomfortable aikoi shuksoi shoidana uncomfortable feel tawgani ahamba madu akoi na adjust tawbuda matam khazitang changani but don't worry stay calm and give it some time matam khara piyo have patience khang ba khazitang kansi matam khazitang pisi and matam khara gi matung dane chalu taraba matam da or nang adjust torok matam ngamak pu matam dane you will feel amazing kung tasu aikoi matum da khazitang nuai ta sum kuira kan da yam nuai ba feeling ama kung this is my best suit this is my favorite suit kind of hiding bu pulak pdo chap manana aikoi punsi to lakadar new things ma'am do just have patience and give it some time hek to magane snow I did the machine naida or chapun I did khotega just pam de hondoki ba to just give it some time adjust tong na ba matam khasitang piyo and if nang matam pira ba matung da shu nang na patience thamba ba matung da shu yarak ta ba poto just let it go adu kan da thadok pe but hek to ba as yadre give it some time, have patience. Aduga, aruibada, taretsubada. And this is the most important thing that we should be learning from this show. Kwaidagi, kungup sitagi tamjaningai oiba potane. Kungup ama leiba matamda or kungup yumda leiba kungup ama de yango. What is the most important part of this show? Kungup sige whole show sidaneka. Kwaidagi maru oiba parse keno soul SOLE soul khungup ki soul haibadi makhagi akoina sida akan basaruk mi yaur sa this is the most important part of a soul khungup ki SOLE soul sa khungup se ki SOUL soul se khungup ki thawai ne because si kandragadi masi strong oidragadi masi ki best sa kandragadi this shoe is of no use. Just in the same manner, aikoi gi punsidane aikoi gi soul SOUL manung di yaw haidana kanari ba soul sa masi kandragadi nothing we are nothing aikoi sa krishnate aikoi na thawai yang haira pa matam dane ai gi manung da kaino mi yaure ai sira kana masi thora ka doni saide pai thora ka doni smai tor chaki doni matak da ka khalaga ai matak da ko ba pa mi yeng doni ko tra we think that but it's not like that thawai haibi gi meaning dine ai haibane so I give punsi sa I strong I hen ge hai targadi I hari ba pot sa strong I hen bam darkar le I gi thawai du bo strong I hen bam darkar oi madu strong I targadi we are nothing and we cannot do anything the more my soul gets stronger the more I can face my problems so friends that's all for today aroibada I give video asi we very ba khwai ki be pumna makta wafam am katang thamsage karigumba mayamna aigi video asibo khazitang oirabas nungshiragadi natragana khazitang oirgesu kanai haiduna khabiragadi suksoi shoidana like nambiyo comment tobiro share tobiyo amade subscribe to us ko bigano thank you thank you